ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯣꯡꯁꯨꯝꯗ ꯂꯩꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPA ꯀꯦꯗꯔꯁꯤꯡ ꯀꯦꯝ ꯊꯥꯗꯣꯛꯅꯕ ꯐꯤꯔꯣꯜ ꯄꯨꯗꯨꯅ ꯊꯣꯔꯛꯄꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯃꯈꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯨꯜꯂꯒ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯐꯥꯖꯤꯟꯈꯤꯕ ꯊꯧꯃꯤꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯉꯁꯤꯁꯨ ꯃꯐꯝ ꯈꯔꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTVꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛꯐꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯅꯣꯡꯁꯣꯝꯗ ꯂꯩꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPA ꯀꯦꯗꯔꯁꯤꯡ ꯀꯦꯝ ꯊꯥꯗꯣꯛꯅꯕ ꯐꯤꯔꯣꯜ ꯄꯨꯗꯨꯅ ꯊꯣꯔꯛꯄꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯃꯨꯜꯂꯒ ꯃꯩ ꯊꯥꯈ꯭ꯔꯦ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPA ꯍꯣꯡꯈꯤꯕ ꯌꯥꯔꯣꯏ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯃꯈꯣꯏꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯨ ꯍꯥꯏꯗꯨꯅ ꯏꯔꯩꯕꯥꯛ ꯀꯟꯕ ꯂꯨꯞ ꯏꯀꯜ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯜꯁꯤꯡꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯁꯤꯡꯅ ꯎꯌꯨꯝꯄꯣꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯄꯨꯟꯗꯨꯅ ꯅꯣꯡꯁꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯝꯕꯤ ꯊꯤꯡꯈꯤ ꯀꯦꯝꯞꯇꯒꯤ ꯐꯤꯔꯣꯜ ꯄꯨꯗꯨꯅ ꯊꯣꯔꯛꯄ ꯀꯦꯗꯔꯁꯤꯡꯒꯤ ꯒꯥꯔꯤ ꯊꯠꯂꯒ ꯄꯨꯔꯛꯄ ꯐꯤꯔꯣꯜ ꯃꯩ ꯊꯥꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯀꯜ ꯋꯤꯃꯦꯟ ꯋꯤꯡꯒꯤ ꯍꯩꯀ꯭ꯔꯨꯖꯝ ꯃꯥꯂꯦꯝꯈꯣꯝꯕꯤ ꯂꯩꯃꯅ ꯅꯣꯡꯁꯨꯝ ꯀꯦꯝꯞ ꯍꯥꯡꯅ ꯊꯝꯂꯝꯕ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯍꯨꯠ ꯁꯤꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯔꯛꯇ꯭ꯔꯤꯉꯩ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPA ꯍꯣꯡꯈꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯊꯧꯑꯣꯏꯗꯕ ꯆꯠꯂꯕꯗꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF MPA ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤ Mamangda April 14 da CM samangna sungta chalaloi haidana khoi da thajaba pirakhaga ngasi kari miyen no sineba state government na yengbiriba India government na yengbiriba si akhoi na sungya yaning dreba sida central force leiraga di akhoi singyong jingjang da lairiba akhoi law singje amata uba ngamarai akhoi hujik wariba sobam dong khangna lairiba maphamsida amukai hena makhoi na mathak ta heng laigiba da akhoi je soba ngamarai makhoi na heng ngasi chakhaba khoi na ha chakhiba ma khudak ta ge khoi phiyo ma ka khoi akhoi jakani kuna ba ge passing my gate Sukarigumba Wapamaka, Hizani Madudi, I could India government order ni Haidana Makoina, I could put Hadok na Sakiba Taragadi, like easy Natraka Soko Manipur, Sintung Namakoibu, Kangai Paksidagi, Kuimakoibu, boycott Nabi Dumba, and the Kongzang Power Tazakani Habo Pamsisu, Tanzania. Tinsit Road Apunba Club Amadi Merapaibi Sendana Moirang Kampu Tongkongda 80 Ahum NIA na Fazin Kibagi Tawong Yaning the Fundutuna Kongjang Junction Cray. Waka Mifamadu NIA na Fazin Kiba 80 condition Amata Yaudan Tadurka Hena demand Toki. Mifamaduga Mari Lenana, no Maite Mumbi Molana, Manipur Hokiba Chahi English and Nikun home the Gimegi home the Gihodana Sifa Wachatariba Iranga Sibu, Lakshina Bagi Pandamda, Indiaga Mana Manipur Hazalak Liba Central Force Singasi, Landamasiki Miam Ngakshin Boydamdre, Cookie Singo Aswapan Tokana Tamnaba, Tarak Boydamle, Masanatana Lamdamasiki Yellow for Umo Oidiba Maite Furuki Mio Singdi, State Force Sing the Fawa, Nak Peace and Vibangamdre. Mitop Miran Cha Sing the Noma Kangana Yellow for Sing the Landara Klabada, Mahima singing Tina Tamduna Tungi Mirol, or a Kadori Bakayana, Marebaka, Nabuhanabada Arambai Tingle, Torakibani. Makoibu Fazin, Bonsanvana, Stella Sigi, Ink Tapa Prokbangamloy, Lamdamastagi Mitop Kandok Labamatamdada, Lamdamasi Ink Tapa Lamdama Swedana, Oibangam Haki. India Langana, Masik Amlabalami, Tazilla Ibalami Sinsina, a quay lance, Napi send Biba Kambaki Mahuta Makoina, Cookie Gimisang Zangaga, Cookie Bungana Bagidamakta, India Gomena Tarakpalan missing with a meva. State force power power, Napi de Maduna Maram Oraga Arambai Tingbon, Isasinsina Manipur, Kandavaya de, Imalapak Manipur, Natavaya de Havagi Wakanda, Masagi Ojabakaya Tadokuna, Mahima Singtamduna Legatabapun Sigi Pirep Matanga Matamduida, I Tawai Kwak the Hapaga, Manipur Imagi the Makta, Makoina, Loki Batogando, Mama, Quina Kavalete, Kawam Chitoke, Hosit number 1, Tilangana Togadabadi, Mito Hanakanto, Mito Kantokrabamatunga Manipura, Santi Hanzelak Mangani, Arambai Pavana Santi Hanzelak Mangamoy, Atuba Matamda Pakiba Arambai Tingbon, Sassing Do, Pandisel Amata Yauda Tadorakadabani, Garigumba Tadorakaba, Makata, Pavapun Bagitabak Sataraklava, Manipura Lady Mama will be my day, Proki Mama will be listening Kayana, Anobala Longama, Lengaki Mataka Satana Nabagidamata, Siam Saduna Lay have a cell Lengaki Mapunda Tamjari. Kurai Kongpal to Hong Kong, the Maike Dongi Merabai sing the Suwakan from Chatakre.
awang kongpal apun mai lekai mari gi mera pai bising na sindona pham ki bawa kan mifam aduga mari leinana mifam aduda sargya ki bi khagokpam dana pyari na NIA na phajin ki ba AT adu athubu matam da condition amata yaudana thadurkadabani amadi maram chadana AT gi miyoi phajin punsin bagi thabasi lamdamasi leiri ba mama oi bising yaning de makata na sigumba thong asi amuhana chathabiganu leinana lamdamasi gi chiraba tangkak amada larik laishu tamduna leijagadaba singna mareibak mazati kanna ba thorak ki ba AT gi miyoi sing asi faba punma torok haibasi lamdamasi gi yellow forup sing da singnabani haina phongtokhi ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯔꯝꯕꯥꯏꯒꯤ ꯏꯆꯥ ꯐꯥꯈꯤꯕ ꯑꯁꯤ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯃꯔꯝ ꯆꯥꯗꯅ ꯐꯥꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯅ ꯌꯥꯅꯤꯡꯗꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯁꯤꯡ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯐꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯖꯕꯅꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯛꯏꯕ ꯂꯥꯟꯁꯤꯒꯤ ꯃꯔꯝꯗ ꯃꯁꯥꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯆꯥꯕ ꯆꯥꯗꯕ ꯈꯪꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯆꯈꯤꯕ ꯏꯆꯥꯁꯤꯡꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯁꯜꯂꯛꯂꯕ ꯇꯟꯖꯥ ꯑꯁꯤꯗꯅ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯐꯥꯕꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯁꯨꯌꯥ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯍꯥꯏꯖꯔꯤ Kasamthong top lerak Mairapai B Association na su NIA na phajin ki barambai tengol gi thomi sing condition amata yaudana thadokadabani haina khongjang changshin bagaloina na kholaw kya lauki Mairapai B sing aduna arambai tengol micham ni Manipur da kuki sing na micham hat bi yaning de kuki sing na maitai da hana landabani Manipur sarkar na athuba matam da lan lushin gadabani haina kholaw kya lauki Liwalambi bokul makhong apun Mairapai B na sinduna wakat mifam chathakre Liwalambi bokul makhong da chathakiba wakat mifam maduda mara leitaba arambai icha sing phaba yaning de ekhoi gi khunggang sing ngakchaba crime nate arambai icha sing leirambagi Manipur kan mangambani Manipur governor ga yana khiba sing ngak chatpiu NIA na chatharakpa mifa mipun yaning de haba placard sing sisinaki khongjang aduga mari leinana Mairapai B gi member KS Premina Manipur Police na arambai gi thomi sing faraga NIA da sinabagi maram karigino Governor na haijarakpadagi cha sing pairamba khulai mama sing na luchingtuna leingakta bikhat kibani arambai gi cha sing thadoroktrabadi Manipur mai hauna chakpa yaba khongjang sing mama ibi sing na changsilakpa yai haiki Handaki lebaki government na tawriba mayam se isa sing gi damakta moina mai den sing manaraga yanaraga da moina paijaramba khulai mayam de su thadoga moi mafamda sinagre aduga hojikna moina tawriba thongsi yaningde phakriba ngang mari singdusu athuba matamda condition amta yaudana thadokpiro moigini haiba kaimta oijaba oi thakop phamda makai masa masa gi simam thadoga imung manung pochai masa masu mayam giengda makai ima lebaki damakta kathobani hana thoibasida government na tawriba khongthang jingje yaningde aduna athuba matamda condition yaudana thadokpiratrabadi akan makhongjang changjalakani Drug maru fangna muthanaba mamang leingak na paikhalamba war on drugs hojik pairiba lenga asina tauribra haiba khangamdra hena coalition against drugs and alcohol kada Manipur gi Secretary General Takhelambam gi Chundramaitai na konung mamangda lebalubasi gi office ta pangthokiba International Day Against Drug Abuse and Illicit Trafficking English ngani kun gataru ki thorom da high crime Takhelambam gi Chundramaitai na makha taraduna namdamasi thoklibe rang asna sikiba masing de gi mayai ka pani sha sizna duna sikiba mi gi masing henganakli Manipur da drug mapung fana muthanaba chahi kya changna kadana akan makhongjang kya changshinna laklaba sulamdamasi leiri ba makok thongba ajo asang kaya hiramasida support tawagi mami tadri masida natana mamangi lengak na lamdamasida gi drug mapung fana muthatkani haiduna war on drugs campaign kya chathaduna drug muthanaba thabak kya paikhalamnaba su handaki anoba lengasna campaign asi makhatana chathari bra haibadu mayek sengna uba ngamdrei lamdamasigi tungi mirol oirakadori bana ha kyana mishagi ipakta tawduna leiribasi thingduna afaba khunai ma semnaba hotnabada aikhoi pumnamakna matoina honaminasi haiki Government na civil society organization mayam siga tanaraga kari tawba yage haibase tu khara hena henba beng changani na chagri koi Manipur se somda conflict ki su wabne du drug ki gom se hena solution ga kana Manipur se hena sathiba bimom ma lakadra samna haibada peace puran prevail tawraga mai gi jaga sing da loin hanjalare na lauraga su Manipur gi mi amadi paktakna na drug ta sigi pak tawra kanda sibana ba gi changse yam henjan gragadi hena Manipur society da sokpai do hoine aduna madu oidringe da ana hoba chumra haibase koi moron ngasi gi thoram sida dumaina thamjani
Thawal District Social Welfare Office Thawalna District asida leiba NGO singa khusamnaraga International Day Against Drug Abuse and Illicit Trafficking gi thoram DC Thawal gi complex leiba election counting hall da pangthokrai thoram asigi saruga moina sport painting competition amadi quiz competition amasu pangthokhi sport painting competition da makong mathang taraba mahiroi singda ADM Thawal A Amarjit Sharma amadi District Social Welfare Officer Thawal Kangujam Nongponganba Salai Chana Certificate Amasung Selgi Mana Yentoki. Thoromaduga Mari Lenana, Additional Deputy Commissioner Thawal Aribam Amarjit Sarmana, Pangtokliba Thoromasi Maruina, Inkalakliba Mahiroi Singda, Mayai Kaba Chinjaki, Chinjaktagi Matam Punamak the Labna Lacy Madi, Mayai Kaba Chinjang Naikoida, Kadai for Manghali Habidi, Wakal Tazanabagi, Bantam the Sport Painting Competition C, Pangtoklibani. Class 6 tagi 10 fawbagi manungda leiba mahiroi singi oiba sport painting competition aduda makong mathang taraba singda manama thumsu yenthokrai. African swine fever gi matangda nomagi oiba awareness cum interaction program amangasi manchupki da leiba MTI Hub Manipur IT Park da pangthokrai. Mission Pick Safe Manipur gi makhada Mangjil AFPC lamsangna MTI Hub Manipur IT Park Kusamnaraga Sindana Pangtuk Patharam Maduga Mari Lenana Tonga District Singdagi Lakpa Farmer Yangkhairomda Dr. Wanta Kuman Veterinary Officer Sanjan Thongna Okta African Swine Fever Naraktanaba Madi Naraktuna ACNI Yorokpada Karamna Atopada Sandoktanaba Karamna Section Thorang Paikatkani Habagi Maramda Kanghanki Tharamasi Pangtokpagi Matangda Mangjil Agro Farmer Producer Company Limited CEO Takhelambam Uremba Maitena Manipurda Oki Farm di Yamna Toba Adubu African Swine Fever Narakpada Ngakthong na hidak sulaitabana paktak na nasiba masida farm loan lauraga farm tawribasingda awaba kya thengnaba amadi mapandagi oina hongna oksing asi pusilakpasida karamna aikhoi thengnagani habagi matangda awareness pibaga loinana khana nainabagi thoramasi sinjabani haiki Manipurda kogi ong mapi yam loiram baje mapi chama loiram bayawi chama khai loiram bayawi do hoji Manipurda ong mapi breeding gi da tara phana loi baje masing thek phut thek pa yare ba ado Manipurda farm loan da 20 lakhs loba yam wa ba kogi loan singa makta be farm je beng na oina loksan gi ba farm ba do mati ware ba aduna ok loi ba da ngamakta baje sigi asep jeng ak thoke har ga di biosecurity na tra ga di paisung lai lek tamina awareness se kogi ogasi ba turena thadarak ba aduga okche narakadra na ba hurab okche laing we mota khoi hing na du lapakda hun tomba adum khabar da zum yaure media azam yam thengnar ko je sigi je khoi aina okloi haragadi ai gatang na section ba yarak taramnina Manipur pumol oi khangina na ba awareness se khoina sinjarak kon Malem gi mafam sinba thungna pangthok na bagum ani suba World Deaf Blind Day inglisangani kun taruk amasung 10 amasung 12 ki exam da mai paklaba students with disabilities singmu pungning thogot pagi thoram IST Foundation sindana lamding mahele kai da leba foundation asigi activity center da pangthokre thoramadura social activist W Richard Ideal Blind School gi ozawe namba pebam dananjoy IST Foundation gi patron member chingangwam chawba CRC SRE gi director and Khoibina Maroiba Mui Singwena Sarugaki Thoramaduga Mari Lenana IST Foundation gi chairman S Jaswantana Malem da Ladiba Nata da Bamasumit Udaba Mui Singmu Sakhangbi boina thoramasi pangthokpa lamdam masida leiriba mit udaba masung na tadraba miwe singbu yumda thambagi mohota makhoibu puning thawa pibaga loinana mahi masing tambada mateng pangminasi mahi masing hairaba matamda makhoi maromdom lepchaba soidana ngamgani habagi thajaba lei haiki deaf blind ki keno sima mine ignore tawge live dong na live si kohan na bagi da makna mamang sai de ki world deaf blind day na ko helen class day sisma no observe tawga live ak si live ba ko ki deaf blind wara ba helen class kumba mioi sing si bu promote taw na ba moi bo empower taw na ba yu wakalon da miyam bu su deaf blind wara ga su ako jo phajana guide taw bira ka di matik sa ba mi oi ha se he na khangan na ba he na khangmin na ba ki wakalon da sigi thawm se koi observe taw sabe Soiki lan ki bama degi jail da leiba singi legal ad yauna atai khudong jaba masal sagi kuthangda bail phanglabasu angang yauna central jail da leiri mapan leiba ki inmate singsu legal ad ki khudong jaba losi athubada marai bagda thinnabasu khonagani haina masal sagi executive chairman justice Anthem Bimolna Manipur state level
Legal Services Authority Masal Sana Sinduna Manipur Central Jail the Lady by Inmates Singing Magi Legal Awareness Come Welfare Program the High Crime. Manipur State Legal Services Authority Masal Sana Sinduna Manipur Central Jail Infal the Pangto Kiba Legal Awareness Come Welfare Program to the Ahantem Bimol Makatana High Kibada Masal Sana Central Jail the Lady by Inmates Singda Asama People Lakpani Jail the Lady by Convict under Trial Prisoner Amadi Foreign Inmates Singda Masal Sana Lemna Legal Aid Kya Legal Aid Council Singi Kuthang the Piri Manipur Central Jail ki waina su Legal Aid Center mahangtuna Legal Aid Volunteer singi kuthang da jail inmate singda lemna Legal Aid piri jail as lady ba inmate singna su Legal Aid Center singi kutong chaba lobiyo Central Jail as the foreign inmate angang yauna myoi kunrom bail fanglabasu masagi mayumda hanba yadana lady ba si jail as the lady ba Legal Aid Center singi kuthang da pula poina amukta da apply to biyo haiki Hawaii natre hojikti amna honge inmate samana aigi mateng bangbinaba aigi ukil case shopinaba aigi thengnabinaba aina bail phangnanaba aigi ukil leite na waningai leite ai convict tare haidana ai adum jail la leine haiba leitre hojikti aikoina hojik legal aid aina koina hairi besi upai leitraba marginalized or paisa lejadraba misang lejadraba upai lejadraba singdai koina khongna thongna laaga na khoi gi damakta kari wali hojik court ta thengnana ba haidana koina hai ge haiduna phungdo ke haiduna lakpani hojik ekoi gi under trial prisoner sing convict sing foreign inmate sing na khoi gi damakta lepina bu ukil ekoi high court ki da panel lawyer lei ekoi gi masalsa gi panel lawyer lei legal aid defense council haidana kaigumba na khoina ukil sungnek nektana na khoi ne leirabasu adum court na khoi gi damakta ekoina every court kudimakta koina legal aid defense council aina matik sabu kil mayam thami madu noi sisina ba yagani appeal gumba thaning ba leiba taragadi jail da dum ekoi central jail da leibani ekoi gi legal aid volunteer sing ekoi gi legal aid service ki na koina makoi gi through da aduga hojik ngasi gi tilliba mafam masida na koina hojik hojik na koina chingna ba leitana na koina haining bodo phajana hai ho aigi sigi aigi leite aigi mateng pangbiu aigi ukil leite haibado ado makoina hojimak nega ekoina kutakta noigi damakta ekoina ukil puthokaneba soigiba ngaktani bisardi togdaba yadabnina court na satharakani aduga na khoi upai leite paisa leite haida noi khanganu ninghanna batoganu paisa amada tingdana na khoi da wahandana ekoina dum puthodabni Haukipa Megi Tarukta Delhi Police Special Cell Manipur Police amadi Central Agency Singna Chathakiba Joint Operation amada New Delhi ki mafam amadagi fakiba KCP Taibanganba Group ki leader Haubijam Dilip alias Taibanganba Court na Nimit Marini Police Custody da remand pikre Taibanganba ngarang Delhi Police Special Team amadi Manipur Police ki team amana transit remand da Imphal da purklaba matungda Singjamai Police Station da lokhatpa case amaga mari lena formal arrest torba matungda ngasiu pung 10:30 taba matamda Chairap Court Complex da leiba District Session Judge Imphal West da puthokibani Duty Magistrate na case aduki matang ta makhata na investigation chathanaba Singjamai Police ta khanghanbaga loinana thasi ki tang kuntra fawba nimit marini police custody da remand pikibani padbayabadi mahak haukiba mi gi tarukta Delhi Police Special Cell na arms egg amadi UAPA gi makhada FIR ma lokhat kibani hari Hosi pawgi marthana tema bremtang lominasi Admission open. Regular medical course for NEET UG 2027. Regular engineering course for JEE 2027. Course structure for RMC and REC. Free studentship. 50% fees concession. For more details, come and complete your dreams. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Classic Hospitality Training Institute na chahi amagi course amasung Aviation and Hospitality Management gi tha taruk ki course ta mingchanbiba yaragani Class 12 pass amasung masagi chahi tara taretagina kunmanga fawbagi manungda leiba nahasingna Hotel Imphal by Classic North AOC gi 3rd floor da lengthopiru Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon Cup Syrup
100% harbel product ni lok khubada natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup breaking matung mayam kana taram no chari makhata baba officeri Manipur Apex Handloom Weavers and Handicrafts Artisans CS Limited Awas Nasinba District Handloom Expo Nilakuti de Labor Arvan Hat Haukre Handloom Amadi Handicrafts ki Potlam Lamdamasigi Kotsai Busing Putopa Polam Sing with Pastrol Yankai Nasarugaduna Matang Tagi Tang Ama Fawa Pangtokadaba District Handloom Expo Hogdopogi Thoramda Manipur Apex Handloom Weavers and Handicrafts Artisans CS Limited Awas ki Board of Director Frailapam Indira Debina District Handloom Expo si maruwaina handloom cluster gi fisabi amadi atay fisabi singna makoi ki potlam sing adu yuan bagi mafam ama pinaba ministry da kan haijaraga pangthokpani mamang da su azugumba mela kya ma pangthokre tung da su pangthoknaba mayam ama leiri Manipur Apex Handloom nangasi fawda pangthorakliba mayam si fisabi sing ki tamaktani masina makoi ki sabit lon da su mating ohenga doribani haiki Manipur Khaktana Tana North East India ki oina International Federation of Bodybuilding IFBB ki ahanba pro card holder fanglaba khurai tongam lekai degi Risikanta Chandambu ningthem kol da leiba UFC gymna haraw taramna okpaga loinana achamba kudolpot sing piduna pung inthawatkre gym asigi sanaroi amasu oiriba Risikanta na thasi ki tang taragani thoida Pragati Maidan gi Bharat Mandapam da pangthokpa Seru Classic Bodybuilding Pro So English Ngani Kunga Tarukta Pro Card Holders TSC Yobangam Lakibani TSC Yorokpagi Matangda Risikantana Mahang International Bodybuilder Federation gi Pro Card Holder Amo Oibangam Lakpasi Mahaki Mumbai gi coach Siran Jaswal gi Achoba Matingnani Masigi Matakta Mahaki Imung Manung Amadi Gym Masida Sanabiriba Singi Achoba Mating su yauri English ngani kun ma thoidigi pro card holder oibangam na so kya su yauki ba leire dubu weather change amadi food habit khena bagi khudong cha da ba kya mayok na khibana mai pak pangam kide malim gi lebak singi manung da mahaki oinadi Iran leba asi akan ba competitor oiki mahaki makhata ba pandam di IFBB na sinba pro so sing yaudana Olympia thak yobani Mapal ki lebak USA Dubai na chingbagi coach singi makhata sanaba fanglabadi pro so singda mai paktuna soidana Olympia gi thak yobangam gani haiki 2021 dagi aina honare IBB project phangna aduga 2026 ta antak kitang phangye ta ado 2020 ga 3 24 25 sahi ahum je adum saidi sujan jana da bai ta ai show mang da phajaraga adum show numita thiba adumai dum tawre ba hari kai no ha kan da koi manipur sum le maga ko adi Delhi da Mumbai da ai weather jana da ba adi sinjak jana da ba mam thingnare ai yu je yamana Iran Oman mapan ge atlet ka yam fight tawe ai gi next target je hojikti India da show macha sin ba ko am ta yaw ba yar ba ai pro show na ta am ta yaw ba yar ba ai IBB na sin ba pro show ada sigi pro show je sidang ngamaga gi Olympia stage ka ba yadu ne ba pro show je India da sin de ko Dubai South Korea hantak ki oina hantak je si target taw gen khale aina try to je country ani ta ne ba Kazakhstan ga India ga da India da am Iran macha je lak na hone ba ai visa nu moi da ko ma male adugi dum Iran ga dum fight tawe IBB pro je sana hona association bo leite NPC Manipur le ada dum hai di sidi chana toro cha pa ta ne government side nu kem leite sagi pocket gi ade di angam ba gi anjing yam moi na kha support pi ga mai toro chale afaba footballer kya puthokna bagi pandamda basikhong dagi kangu jam tingkuna langdum khunjinda nauna saba loiraba Laiku football turf ground ngasi haunabi matungina sangaduna miyamda khusna kre football turf sangabagi thoramatuga mari lenana turf asibu lingkhaliba kangojam tingkuna phungdorakpada mahak masamak sana khonabada thawai yaurpa ma oina horaki adum oina mak mahak na mapalamda chatuna kana sanana ba hotnarabasu afaba sanaroi mo oiba ngamkidaba sina mahak masa afaba sanaroi mo hodrabasu namdamasiga chunaba football masana sida afaba sanaroi kyama puthoknaba turf ground asi hangtokpani haiki Under 15 makha leba kangu gaise aina academy ma hogdoga moisida practice nung phajana course nung naraga phajana basic nung phajana sembira matungda moi gi improvement ni matungina mapan gi academy ko nung daina trial nung thaba kotpa adubaina adugi pota men oina kano tawbane Hazulas lapada maraiba pau amkhan pisari
Nongsum the Labour Pambaina Luching by UNLF MPA cadre sing came Tadok Naba Fural Puduna Thorakpada, Nupi Miam Namakwichet Piaru Henmulaga May Takre. Amadi Arambai Tingol give Hazin Kiba Tong missing condition Amata Yaudana Tado Hainanga Sisu, Mafam Karada Kongchang Junction Craig. Huzifaugion the Icebness and Doctor Pau Matang Swida Tensin Jari, Biring Tabiri Bapunum Pomkana, Kurub Jari.